Krista ki ming da tabi ribasingbu amuka taram na okcheri ekoi ngasi Sabbath taruk subani ekoi ki para asigi maming na Jesus the faithful priest. Jesus the faithful priest. Jishu Krista ase ekoi ki amna matik cha khraba aduk ki matik faithful oi khraba purohit ama priest amani haibagi matang da ekoi na naina gani ekoi ki studio da ekoi ki evangelist gai tolong gon mai tamelong circle ki evangelist lengsin laga laye ekoi ki evangelist pu taram na okcheri ngasi nangi presence na nangi insights nangi knowledge na yamna kanaba phangani haibse ai gi thajabani ngasi ki memory text oina Hebrews 7 gi 26 da smaina muktang yengsi for such a high priest was fitting for us who is holy harmless undefiled separated from sinners and has become higher than the heavens asigumba awangba athoiba purohit len ase ekoi gi tamakta yamna fitting matik chaba ama oye maramdi mahak ti aseng bane harmless ama bo sokhaningai wakhal leidabane mot tabane amakpa leidabane papi singdigi tongana leibane amasung maha ase nongdol atia dagi sarga dagi hena awangba ama oirakhre madugi maramna Jesus Christa ase ekoi gi athoiba purohit len the high priest adu yamna matik chaye haina ngasigi memory text na haibi hoi pam na ekoi bu ishor gi mapham digi lapthok hanbi khare pap haibase ekoi ngon da lakhrabagi matungda ishor asidi holy God is holy ishor asidi aseng ba oye adubu mioi ba ekoi di papi oye papi ga ishor ga leiminna ba yadba nuna ekoi gi pap asina Jesus Christa gi mai thong bolot han bani ichini now sing ekoi papu kre haibagi damak te ishor na ekoi bu lang thok panate adubu ekoi ne khanggadabdi ekoi gi pap aduna Jesus Christa ba ekoi gi mapham digi tan thokhi bani aduna hojikti Jesus Christa ga ekoi ga gi marakta tat khraba mari do amuka samna ningai hairadi Jesus Christa ase ishor oina lakpagi mahutta mahak se purohit len oina lakpani the role the duty of priest asidi mediator oina lakpani ekoi bo sangdai bi ningai lakpani haibagi maramda ekoi ngasi tamgani Sunday gi portion da ekoi na sumaina samlap ni yang maganda a priest on behalf of human being mioi ba ekoi gi mahut sillaga ekoi gi damak ta lepina na ba adugumba purohit haibigi matang da ekoi pu tambiraga lei hoi Jesus Christa ase ekoi gi purohit oikre hojikti Levitical priesthood te yenglabade Levite ki imung khaktana priest purohit che oigadabani adubu Jesus Christa ase Levitical priesthood na te Levite ki imung degi lakpana te adubu mahak se athoiba awangba purohit len oina ekoi gi damakta laraga pap adu degi ekoi bo sangdai na hanbi ki bane haibase ngasi gi parana takpiraga lei aduna the basic purpose of priest purohit oibagi mahaki basic purpose khoidgi maru oiba mahaki target adudi career haraga ishor ga amasung pap lei kraba mi oiba ani gi marakta mediator sangdai na ningai adu oirabadi karigumba aina ishor ga amasung mi oiba ani gi marakta sangdai na ge pap leibaga pap leidabaga marakta sangdai na ge hairabadi sangdai na ga doriba mi oiba amasung aduguma priest ase he should be a person of merciful yamna thozal haiba mioi oigadabni amasung mioi bagi weakness adu understand tawba dai Levitical priesthood te yangabadi madu makoina faithfully carry out tawba ngamde makoi madu yawba ngamde adubu Jesus Christa aikoi gi behalf the lakpa adudi ma pumna maktu yawba ngamki Hebrew 5 ki 7 amasung 8 te ibi bagi matung ina Jesus Christa na aikoi gi awa anang aikoi gi ason ba aikoi gi papi se understand the way hai kari gi damakta because he suffered the same aikoi gumna awa anang khangki pap ki athemba mahak khangki aramba khangki awa ba khangki pumna mak aduna o mioi bagi awa ba se asuki lei ko have the man understand tawraga he have mercy on us aikoi gi matakta mahak na bo thozal nungsi bi ba adu pongdok pi hai aduna Jesus Christa se a priest on behalf of human being oibade yamna matik chabani aikoi gi damakta lepi ba haibase ma yamna matik chaye haina hai aduna Jesus Christa na awa anang khangbi ba aikoi gi damakta priest oiningai gi damakta haina awa anang khangbi basina kari amuka express tawbi bra khwaidgi important oina yamna close relatives yamna blood relation laiba brotherly love adumana express tawbi bane inaw singne aigi icha singne ichin inaw ne khanbagi damakta maki punsi adu katholaga mahna aikoi gi damakta cross matakta mahna cb ki maduna mahki machin manaw ne haibadu nung sibadu uthok bide amasung maduna ishor ga mi gi marakta laina riba gov tek khraba sangdai na ba yadaba amuka sangdai na ba purak bi ki haina ngasi gi lesson na sumaina takpiraga leye aduna
masigi para sida aina aikoigi evangelist gaitolungon do wahang amakak sumaina aina thamjaninge madudi Jishu Krista ase aikoigi priest porohit oina la haina haibi ngasigi lesson na adu aigi wakhandadi aikoi kharagi wakhandadi sumaina phawe Jishu Krista ase why not he come as a god aikoigi ishor ne haibadu ne hena aikoigi damakti chauthokpham oidra adu ne hena ganadra adu ne hena phadra karigi damakti ishor na ai ase na koigi ishor oina lakpane haidraga ai ase na koigi porohit oina lakpane haibra haibgi matangda tenlapna sumaina evangelist na kumbishno wahang asige paukum ay sumaina tentak na khumjage isor haibasidi niyoi ba ekoi palaktri mamang digi mahakse isor adum oiduna leirabane isor mahakna niyoi ba ekoi bu sembi bane God dirtied his hand Jesus dirtied his hand laibak adu laurga mahakna ekoi bu sembi bane mahakni isor oram drabdi niyoi ba ekoi bu kramane semba ngam kadra asi point ama isor oina mahakgi sembi ba pot singa asumaina face to face pata dringai mamang da iden gi hingkol da koina Genesis account yeng ba matam da relationship asumaina nakna leiram bane adubu kari kumba niyoi bana isor gi wahai inbi da bagi mahaina makhoi se pata kre pap gi mahai di sibani perfect God and imperfect human being mabani se samna bi ade unarabdi khudak ta sibata adugi maramna isor nungsibagi mapan isor na miyoi babu nungsibagi maram oiduna miyoi babu iden hingkol gi tanto khan bi ki adubu makhoi bu hope ama di laye adubu di karira harga makhoi bu kanbi ba mapu ama lakani adudu karira hana Jesu Krista sembi ba mapu miyoi ba oina poklakpa aduga aikoi gi mahutta mahakna mediator isorga miyoi baga samnabiya dabigi maridu mahakna amuka tinahanba asise isor oina lakpa aduna yade miyoi ba aikoi gi condition da aikoi gi awaba aikoi gi asonba mayam adu mahakna aikoi gi tubi ba mafam adu mahakna overcome tawbiraga mahakna aikoi gi damakta mediator oibi gadabane asi atai lambi laite miyoi ba amuka hingninga Jesu Kristana prohit achaubu oina aikoi gi tufam adudigi aikoi bu lawkhat piba asi khaktani choice laite one priest one mediator adu Jesu mahakni asumaina tentak na sumaina thamjara hoi aikoi na kri gumba kakcheng adubu mateng pangning labadi aikoi chu kakcheng oi batabani Matthew ki Bible the God the Emmanuel Jesu aikoi ga laiminaba ishor oina aikoi bu kanbiba yadabagi maramna mi oina lakpani adugi maramna ishor oina lakpani haidaga priest oina lakpani haina aikoi gi evangelist na fajana khumbi khre yamna thagachere aduna hojikti Monday amasung Tuesday gi parado aikoi gi evangelist gi magi summary adu aikoi khara tamina se Monday gi title according to the order of Melchizedek Jesu Kristana prohit oina taibang pan asida lakpa se Melchizedek gi order de la haina sumaina hae Melchizedek ase kanara Genesis chapter 14 gi verse 18 to 20 amasung Hebrew chapter 7 gi verse 1 to 3 asigi Bible asi yengba matamda Melchizedek ase Canaanite gi ningthau ni amasung mahakse prohit ni Abraham na lan tauba chatpa matamda isor na mabu mai pak pa pibi khre lan ngam khre isor bu thagat pa khudol oina Melchizedek high priest da mahakna tai pi ki Melchizedek ase mapa mama laite Bible de mention taubi de silent ni mana siba maram de su Bible de mention taubi de asina takpa asina di Melchizedek se isor oira bazara haina khanningai nate Bible na silent oina thambase purpose ama leibigi maram nani kari kumba mahakna isor ama oina a perfect priest Abraham gi matamda pan lamba taragadi Jesu Krista lakningai kari darka oigadra he's already too perfect adubu Jesu Krista na lakpase Melchizedek gi order da lakpani haibagi value teaching aruba teaching asidi karira harga Jesu Krista gi haurapham hoi mioi bo oina poklak pasidi mioi bagi mama mapa oina di Mary ga Joseph oye adubu magi haurapham ase adudigi nate masi incarnate oirapane
aduna ma hausik su si de ngasi phau ai khoi gi damak ta mahakna priestly ministry ai khoi gi damak ta pang thok ta na le Melchizedek gi order da haibadina Melchizedek gi mahut silakpa asinate Melchizedek bu ngang ribadu isor mahak ni aduna Jisu Krista Melchizedek na priest ramba asizidi Jisu Krista lakada bagi mami kitang udhan ba adu wakaktani aduna hauzik Jisu Krista na Melchizedek gi order da lakpa asina takpadi mahak ase priest gi order Levite gi imung da lakpa nate Jisu Krista ase Juda gi sagai ni order aseng ba mak gi Bible di yeng ba matam di priest oi ba ya ba haiba bu Levite gi imung khaktani adu kumba point gi explanation asi lai bagi maram na Melchizedek gi order da la e haiba gi se asumaina Bible na asumaina tentak na asumaina thamjanenge aduga asigi summary se haibi ba loi baga loina na ai wahang amakak oza paukin da asumaina hangjaram ge Bible da asumaina lesson gi matung ina asumaina hai Jisu ase Melchizedek gumna priest amani haiba sigi importance ase karira Melchizedek se Jisu gumbani haiba tu na hena pharoidra karigira damagra asumaina haibe side asina takpa side Melchizedek na Jisu Krista digi hena chawbugum oina udra asigi explanation ase tentak na oja pokin na pibi gani haina sumaina thamjai hoi Melchizedek ki order da Jisu Krista ase priest oina lakpani haiba kanda ekoi misunderstand tawningai jaga yamna laye Jisu na hena chawdra de Melchizedek de di haina ekoi na khanbe yai adubu isam samna aina samlap na jumaina khumning badi a priest outside Levitical priesthood ase Melchizedek ne ozi ozana su hai kre ba se Levite ki imung de lakpana te the same way Jisu Krista su Levitical priesthood ki outside te ne mahak lakpase mahak se Judah ki family de lakpane mokhoi ani mak se sab mane Jisu Krista ka Melchizedek ka Melchizedek ase he is a king and a priest ma ase ning thoni amasung purohit ni Jisu Krista so he is a king and a priest ma su ning thoni amasung purohit len ni asumai na masida compare tawre base karira hairaga Jisu Krista na Melchizedek ki order da la e haibagi ai koi bu tak pi badi karira Melchizedek mama ma pa khang de ma ge genealogy leite Jisu Krista so mama ma pa khang de genealogy ma ki leite hoi te bangpan gi oin Mary Joseph haina laser basuma se incarnate ne haina ozana su phajana hai bi kare aduna Melchizedek ki order da la e hai bagi samlap pa ma ki idea adudi Melchizedek na priest oirambado ngasai ozana hai ke bagumna Melchizedek na priest oibasidi Jisu lakni have the foreshadow hana utpi bane adugi matung da Jisu lakpani have the samlam na utpi bane masina Jisu dagi Melchizedek na chawkhre natraga Melchizedek dagi Jisu na pik hai badu utpana te haina sumai na te na khumge Tuesday gi parada an effective priest yamna effective oiba prohitlen hoi ai Old Testament da mioi bagi miyoiba pap ta khraba matamda hingningai pambai leitre isor na plan ama khak lei the plan of redemption asigi sidadi priestly ministry ase yamna important oye Old Testament ge Levitical priesthood asida yathang lei asumani irat kadobani asumani tawgani haibagi system lei asim mayam ase karira harga miyoiba bu aran khubam pi bagi pambai plan of redemption aside aduna adumakbu Old Testament gi yaw hatpa amasung sa hatpa asimayam asinadi aseng ba mak mi gi pap di kopi badingam de asimayam ase aseng ba yaw masa the real lamb of God John da asumain hai John chapter 1 gi verse 29 asigi earthly priestly ministry asina kanabu point of ra hairaga the lamb of God who takes away the sin of the world Prithibi pabu pu thok kadoba kok thok pangamba asengba yama sabu point tawba ngaptani aduna hojikti Old Testament ge priestly system asidi mami ngaptani asengba lakadoba asengba priest asengba yaw lakadoba point tawba ngaptani hojikti asengba prohit lendu lakre asengba yaw macha adu lakre ai khoi gi damakta pa pok pi ba ai khoi gi ason ba ai khoi gi
weakness mayamdu mahakna khangbirga aikhoigi pap adu mahakna cross da aikhoigi damakta sibirga aikoi asengba yamna effective oiba pap kopi bangamba isorgi yawmacha makdu lakraga aikhoigi damakta sibikre asmaina ten takna asmaina summary da asmaina thamjage aduga question oza pokinda amuka thamjaning ba sina Hebrew chapter 7 gi verse 12 da asmaina hai Old Testament gi priestly system, priestly ministry, yaw katpa asigi mayam ase, aduga magi yathang asing ase. Loikre. Hauzik di prohit achauba asengba yaw macha asengba prohit adula abanina. Prisu hongkre yathang so hong batabane. Asina takpa sidi 10 commandments ase hongkre haina laura sira. Hoi yamna phajaba wahang ni masi paraga mi mayam misunderstand tawbusu laye Hebrews chapter 7 gi verse 11 de yeng banganda ngasai ge Levitical priesthood to na perfection as a pi khre yare hairabadi jisu amuka lakningai darkar laitre adubu ngasi ge lesson na ekoi bu taseng na tak pi madudi Levitical priesthood aduna ekoi bu perfection as a pi bangamde Maramdi yaw hat paduna aigi damakta sacrificial animals aduna aigi pap adu kokpi krabusu aigi conscience ta lairi ba pap wakhalon adi kokpi bangamde haina ngasi gi parana ekoi ba mayek sengna utpi rega lei aduna Leviticus priesthood asina ekoi bu perfection purak pangam da bado Jisu Christa na uzik tim hakna ekoi gi damakta perfection purai prohibition yamna laye Levitical priesthood ki makhada adu Jisu Christa ki makhada de Levitical priesthood ki makhada leiramba prohibition mayam adu Jisu Christa na law thok pi ki adu na uzik ti because there is a change in priesthood asida ahong ba lakrabane there must be change in the law yathang adu su ahong ba lakpa ta bane haibasida masigi yathang ase kari gi yathang burang asigi sabas ko na mayek sengna ekoi butak pi raga laye it is a law regarding kari ekoi gi sacrificial asigi da masigi law ase hong kre haibane Jisu Christa lakrabani na ekoi muka yaw han ingai darkar laite adu bu Jisu Christa lakrabani na ekoi mi hat la se haibadi dat natte adu di yade adu bu Jisu Christa lakrabani na ngasai yaw adu bu ekoi na hat leba Aikoina irat pot purak laga aikoina irat puja tawri adu tawningai leitre adu hongkre priest hongkre hanage priest adu di Leviticus priesthood adu di nangna pap tawkrabadi yaw purak Jesu gi matam dadi nangna pap tawkraba tawkre ai cross mathakta si kre ko amuka yaw purak ningai leitre adu hongkre haiba khaktane haina aina sumaina ten na haijani Thank you yamna clear oina explain tawbi kre aina amuka kitang hapchaning ba asinadi An effective priest aikoi gi damakta pap kokpi bangamba aikoi gi weakness khangbi ba gyan tabi ba Jisu Christa laibigi maramna don't focus on yourself na thandabu yengsin ganu na thandabu yengsin labdi pap hen ugani aduga oi thokta ba kanbi bangam roi da ba phibam da ugani Paul adusu adu mangai ni Paul na mathandabu yengsin ba matam da Romans chapter 7 verse 24 to 25 yengbam tam oh what a wretched man I am Ashon ba haibu aingon digi hena ashon ba laitre ko ai papi mi kanabu kanbi katra hana when he looked to himself kanbi ba haibasidi chance laite bugum oina u adubu Jesu Christa gi Calvary cross yeng ba matam de mang ba haibasidi impossible oire because aikoi gi penalty ase he paid it full Calvary cross da adugi damakta aikoi gi damakta mahakna sargada ekoi gi damakta effective priest oina ekoi wanom duna lei aduna kari gi damakna thanda bu nangi weakness bu yeng duna lei rira nangi weakness bu and surrender then you are safe thank you mathangi se oza poken na amuka asumana continuation da tobi be yarane hoi hauji ki to ai chu kajik tang hap hauning ba amale re khra wat hore hoi Jisu Christa na lak pa se priest hong khrabani na hauji ti law asu so hong ba tare hanagi law di priestly law adu di krira Levi ki imung khakta kri tawgadaba priest oigadaba purohit oigadaba Jisu Christa Levi ki imung nagi nate Judah gi imung digi lakpne adu na hujik ti Levi khaktana priest oigadaba ne habdu adu leitere adu hongkre habne adu ga ani subana law of sacrifice aina ngasai habdu ko yaw hat pa adu gi darka leitere habne phare hujik ti Wednesday gi portion adu ekhoini yengba kanda an eternal priest lomba nai da ba adugumba purohit ne hai
aduna Hebrews 7 verse 16 da ekoi ne yeng kan Jisu Christa ase karam haina ekoi gi purohit oirak kibra haiba kanda who has come not according to the law of a fleshly commandments mioi ba I tong na saba yathang adugi makha de Jisu Christa asidi lakpanate but according to the power of an endless life loi banai da ba lom banai da ba punsi leiba adugi sakti adugi Jisu Christa ase ekoi gi purohit oirak pani haina takpi rega lei Maase kramai eternal oibra Jisu Christa ase John 1 verse 1 to 3 da pa kanda in the beginning was the word and the word was God haina ekoina pai aho bada Jisu wahai adu leirami wahai adu Jisu Christa ne kanara wahai adu ishwar ne masi ishwar ne hairi basi kanara erga ekoina theological study to kanda John 1 to chapter 1 verse 1 to 3 pa kanda Jisu Christa bune haibse ekoina uba phangi aduna he is eternal Ma ke horak pham leite ngasai Melchizedek kumna ma se asi numit ge Jisu Christa haina leiki haina aikoina paba phangde aduga ngasai ozana su hai kre hauzik pau hingduna leye hingduna su leiki gani eternal lomba nai de Jisu Christa ase aduna Jisu Christa na ma ke priesthood phangbase he received his priesthood on the basis of an indestructible life mangba leira roidaba lomba naira roidaba adugumba punsi leibagi maramna ma ase priest oikibani aikoi gi damakta miyoibagi priest si kigani adubu hauzik leiriba aikoi gi priest high priest Jisu Christa sidi lomba naidana aikoi gi damakta sumaina hinglaga leigani hai aduna Hebrews 7 verse 22 da amuka paba kanda Jisu Christa na aikoi ngonda leiriba aikoi ngonda PB ki bangasai gi new covenant anauba warep na ba tuda Jisu Christa gi relation se karira haina yema kanda ama se surety ne aikoi gi damakta nang na aigi tabi kraba I adubu thazarabadi you are sure to live nang soidana hingkragani warep na bi krabane new covenant gi makhada ekoi new covenant gi makhada di kri tawbi nang na asi tawrabadi yaw amuka halo haidre adubu new covenant gi makhada di nang na aigi I adubu thazaradi nang hingba phangkre nung pak ta amuka 1 2 3 haina ya thang tara idre amuka adubu nang gi aigi thamoi manung de ibi kre haina masise ishorna aikoi ngonda takpiraga lei aduna oirabadi Jesus is the eternal priest Jisu Christa ase lomba naidaba adugumba aikoi gi kanbiba mapu amasung aikoi gi wangang loi haisene priesthood haidati purohit mediator sangdaina biba adugumbudu oye aduna aikoi gi asa ase mangpham thokte aikoi kiningai leite because he is eternal aikoi na laklabadi ma kanbi ningai ready tawraga lei haibse aikoi na khanggadabane aduna aikoi ge aran khubam ase aikoi ge priest ado aikoi ge purohit aikoi bu sangdaina biba aikoi ge pap ki damak lepi riba ado ma eternal oirabadi aikoi ge salvation asi so sure ni soidarabani haibise ngasi ge parana sumaina ten tak na aikoi bu takpi raga lei hoi ngasi ge para asida aina amuka oza ge tawlungonda amuktang question amakhak sumaina thamjaninge haibadi ngasai aina so pakre Hebrews 7:16 gi matung ina Jisu Christa ase fleshly commandments miyoiba I lu tong na saba yathangi makha da lakpanate adubo mahakti lomba naidana hingba punsi leiba adugi authority makha da lakpani hai masi Hebrews 7:16 da fleshly commandments hairibase karambra masi khoi khram misunderstand taw pham lei masi khajik sengdok piyo asmaina tentak na tamina se fleshly commandment Old Testament ge priesthood priestly institution asmaina haurak pa se ekoina asmaini yengmin ase Old Testament da prohit tauba yaba haibu imung ama khangat pi Levite ge imung ne asise asmaina Levite ge imung na iswar gi thabak pu mahakna makoina asmaina pangthokna legadabne iswar gi represent oiba Ten Commandments gi box asimayam do makoina seba taw kadabane kana gumbana priest gi imung da natabana sokpi bataragadi nang ne yamna concern kai kadawre hana sokram bi ai khudak da nang sigini David gi matamda Palestine singna lan tawraga Ten Commandments makoina pukhre amuka purakpa matamda nupa amana sangi pot dagi Ten Commandments box tarak kadaba matamda sopira khijik khudak ta sikre ne kari gira magi concern asidi yathang box to taradi kai gani haiba wahandi leiram gani adubu magi mathau nataba adu sopiba matamda sikhi aduna fleshly commandment asida ordain tawbiba haibu
Levite gi imong khaktani asini adubu Jesu Christa na lakpa sidi fleshly commandment dan natte haibasiti mahak ase isone institute tawramba Levite gi imong na tawrak kadaw bani haibagi order da lakte haiba adu khaktani kurigi asengba ma se Levite gi imong digi nate Judah gi sagai digi lai aduna fleshly commandment bu mahak na kai halle kurigi mahak se Melchizedek gi order da lakpanina ase sumaina tentak na thamjarage Hojik tinga sige paragi iroi ba portion Thursday portion da a sinless priest pap leitaba purohit len haibagi matang da aikoina sumaina naina se Hebrews 7 gi verse 26 aduda parabadi Jesu Christa na kramaina priest oirak pra aikoi gi damakta kari gi damakta makse kramaina matik cha ki pra haibagi 5 characteristics Maduda maru oiba gun manga aikoi bu utpiraga lay madu aikoina sumaina ten na yeng minase ahan bada Jesus was holy ma ase aseng bane ma ase pap tau that this means that Jesus was without fault in relationship to God Hebrew 2:18 Hebrew 4:15 Hebrew 5 verse 7 and 8 pa baganda sure ase Jesu Christa ase aseng bane masina haibadi mahaka amasung mapa ishor ga lainari ba mari asida kaidongai dasu asoiba amata Jesu Christa na phongdok khide uhan khide covenant ado relationship covenant ado laina khiba covenant ado ma adum always keep ngak laga laye thugai de manghan de haina hai adugi damakta Jesu Christa se aseng ba oi khibane Ase munata se khangjin se number 2 characteristic number 2 the undefiled mote makpa laide mangonda pap ge masak laide ma ase pure ne untouched by evil saphat bana mak pu ge dongai tu han bangam kide nang ai mioi ba ai khoi di marak ta pap tawe ai khoi ase karira undefiled na te ai khoi di defile ngak te adu bu Jesu Christa di mi oina rakra basu ma ase undefiled oi ki amot pana pap nam hak pu sok pangam kide adu gi maram na Jesus perfect sinlessness is important for his priesthood pap laite ba mi oi ba ama oina maduna maku ngasai ge purohit ai khoi gi damak ta mediate to biningai wangang loi oi biningai matik chaba ama oi ki characteristic number 3 ahum subada Jesus was separated from sinners when he ascended to heaven. Papi singa chaminai thangminai ok dabi ga chatminai papi tax collector gi yum da changdaga chak chaminai but he never commit sin ma pap sub tau khide papi singdige tongan ki ma asi taibang pandai khoi ga hojik adum leiminaraga leite papi singa ngak chatminaram labasu ma bu exalted ma tha pukhat piraga mapa gi manak da leiraga ma se separated from sinners papi singduga loinaraga leite characteristic number 4 he was exalted above the heavens ngasai memory text su pakre iwang wang ba malem atia nong don dagi wang ba mapam da ma pu exalted pukhat pi kre wang khan bi kre it means that Jesus has been exalted above everything there is and therefore he is one with God aduna ma ase pot pumna maktagi mahak se it thoi bani I hen bani iwang wang bani habse Jesu Christa gi characteristic da yauki the last but not the least characteristic number 5 that Jesus was fully human but he was not a sinful human being as we are maha ase 100% chama da chama mi oiki adubu mi oi ba ai khoi gumna di mahak pap tau ki de haina hai Jesus is perfect not simply because he never sinned Jesu Christa se pap sup tau da bage ma se matik chaba mi oi banate mase pazana ta se sabas ko na hai but adubu because he was not corrupted by sin as we are adubu pap adu na mahap mot han ki da bagin amu ka hanai ke pap sup tau de hai bage da makta Jesu Christa se matik chaba oi ki banate adu pap adu na mahap mot han da ba Modhan bagi jaga pi da badu na mak se matik chaba oi ki haina ngasi ge parana takpi because he was fully human maha ase maramdi maha ase chama da chama mioi bo oi bani na he is our example maha sikti ekoi ge example tamjani nga oi batare he shows us how to run the race of life bunsi ge lamjen ase kramaina chen gadra haib se ekoi bu utpi rabani masida khoi digi muru oi bse Jesu Christa mi oina lakhraga pap tau da bangam bagumna masi example aikoi bu utpi bani hai maramdi aikoi su pap tau da bangam gani hai bani aduna a sinless priest Jesu Christa ase aikoi gi mediator oina lakpase mak the sinless ne mi oirabasu adubu hana gi Levitical priesthood ta yenglabadi they are sinner makoi papi ne aduna aikoi gi damakta makoi se eternal priest tau bangam de aduna aikoi gi damakta perfect
life ado makoina pi bangamde adu bu Jisu Christ di sinless priest oi bagi damak pumna ma adu ngam khi haina ngasi gi Sabbath school lesson ai koi bo tak pi kwai digi maru oi ba para ai koi ngasi tamkre adu ngasi gi portion asida aina ai koi gi evangelist da wahang amakak amuka roi bo oina thamjage Jisu Christ ase sinless pap laite aduna ai khoi so mi oi ba ama oina pap laite ba ngam gani haine ngasi gi para na hai bi aseng ba ma ai koi pap laite ba ngam gadra ko azada hangning base Jisu so mi ne pap tau khide pap lai khide sinless ai khoi so mi oi bane Jisu Christ gumda chap manai ai khoi so pap tau ba ngam gadra aduga madu gi mathang tarak pa is this really true that holy means without sin aseng ba holy har se pap sup tau tau da bu holy haina ai khoi na kau gadra masi khar ten tak na uzana kombiyo wahang asige paukom ay asumana tentak na asumana kumjage Jisu Kristana lan ngambi kre nioi ba ama oina mo nioi bagi fleshly commandment asida haraga nioi ba ama oina poklak pa haibadu aina point out bane nioi ba ama oina Galatians chapter 4 verse 4 that when the fullness of time come matam chap cha ba lak pa matam da nioi bagi ya thangi makhada mahakna poi akoi su ya thangi makhada sumana polai akoi gi weakness da mahakna panlame akoi na panlamba maphamda athemba na thallaba marak da mahakna leiram raga mahakna athemba bulan ngambi ki mahakna hairam ni taibang pan asida awa tengtha ba mayam de thengna gani ko adubu aina loina mak lan ngambi ki lan ngamba haibse akoi da leite ma da lei mahakta aikoina ngajarabadi mahakna lambi utpi kre we just have to follow his footprint then we will surely overcome the temptation we will surely overcome this world sarga gi laibak ase Jisu Christa na taibang pan gi pa bulan ngam raga Hebrew chapter 8 mapaga singhasan da phamina bani aduna nakhoisu aingonda ngajaraga nakhoisu lan ngam ragadi aiga singhasan da phamina gani asid na tak pasidi akoi su papu overcome to ngam gani asi answer number 1 point number 2 the holy aseng ba amak palai da ba haibige artha se how can we akoi di angang oi ba matam di huran chin thila la ala bne hauzik ai kramai no holy haibige status to amuk pangadra question da hoi akoi gi ngasi se Jisu Christa nang thenare nang gospel ngasi phangre nang gospel phangre nangi weakness aran bodu ukre Jisu Christa da laga isor ai lang kre haina Jisu Christa bo nangi personal savior oina accept okre nangi dama cross das mahakna sibi bodu ai gini haina accept oraga nang ngasi digi hauna pap tawram drabasu nangi history di adum crooked da leheba your history will keep on blaming you adubu aphaba haibasidi nahakna Jisu Christa ngonda surrender tawbiraga ai lan khre haiba matam nangi punsi history da asumaina crooked oina lakram badu Jisu Christa da surrender tawba matam da magi perfect life aduna nangi crooked punsi du samna han bi khraba adu matam dadi when you stand before the judge God the Father nangbu oina udre macha no pa Jisu Christa a perfect holy lan ngamba macha adu mak ubagi maram na nang aibosu holy oina Jisu Christa mapa isona accept to bi kribne amen amen yam nungai re ha yam no chumna marik seng na paukum pi bi kre ikoi mioi ba oma oina ikoi sinless oi bangam gani Jisu Christa gumna karamba matam da ngam gadaba when we always connect with God ishor ga ikoi connect to matam da ngam gani holy ikoi holy oi bangam loi mioi ba ishor ge status tu makte adu bonang na hek pap to kra ishor ai lan kre haina magi I adu claim to matam da ishor ge righteousness tu na nang bu cover to kra di nang adu holy oi haina ngasi ge Sabbath school na takpi ba adu ikoi ge evangelist na mai seng na takpi kre yam na nungai re adu na ngasi di ikoi ge para ase sida sumai na loishin gani adu conclusion oina ikoi ge evangelist na masida amuktang some few lines magna draw to bisnu Jesus the faithful priest Jisu Christa ikoi ge matik chaba adugumba purohit ne haibige para sida ikoi na tamjaning ba line ama ani dang ikoi ge evangelist na sumai na conclusion da haibishnu Jisu Christa langam kraba isor aikoi ge weakness khangbi ba mahakna aikoi ge damak de advocate oina leire haibata ba matamna adudigi hena good news atai leitre amen
ꯑꯩꯈꯣꯏ ꯄꯥꯄꯤꯅꯤ ꯑꯩꯈꯣꯏ ꯏꯊꯟꯗ ꯌꯦꯡꯕ ꯃꯇꯝꯗ we are indebted by sin ꯑꯩꯈꯣꯏꯒꯤ ꯕꯥꯀꯤ ꯂꯃꯟ ꯇꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯊꯟꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯄꯥꯔꯥ ꯑꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯍꯤꯠ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯔꯒꯒꯤ ꯍꯔꯥꯎꯕ ꯁꯔꯒꯗꯨꯠ ꯃꯌꯥꯝꯅ ꯈꯨꯗ ꯀꯨꯜꯂ ꯈꯨꯔꯨꯝꯔꯝꯕ ꯍꯔꯥꯎ ꯇꯌꯥꯝꯕꯗꯨ ꯊꯝꯂꯝꯕꯒ ꯑꯩꯈꯣꯏꯕు ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯂꯧꯈꯠꯅꯤꯡꯉꯥꯏ ꯂꯦꯡꯂꯛꯄ ꯃꯍꯥꯛꯇꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯣꯍꯤꯠ ꯂꯦꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯒꯨꯗ ꯅ꯭ꯌꯨꯁ ꯂꯩꯇꯦ ꯑꯩꯒꯤꯗꯃꯛꯇ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯁ꯭ꯌꯣꯔꯇꯤ ꯑꯗꯨꯗ ꯂꯩꯔꯦ ꯑꯁꯤꯁꯦ ꯗ ꯚꯦꯔꯤ ꯕꯦꯁ ꯅ꯭ꯌꯨꯁ ꯏꯟ ꯗꯤꯁ ꯁꯤꯟꯐꯨꯜ ꯋꯥꯔꯜ ꯑꯁꯤ ꯇꯦꯟꯇꯛꯅ ꯁꯨꯃꯥꯏꯅ ꯊꯝꯖꯔꯒꯦ Thank you so much adugi yamna brief oiba yamna precise oiba summary pibikre hoi Jesus the faithful priest Jesus Christ aikoi gi matik chaba adugmo yamna faithful oikraba priest purohit amani purohit yaudredi aikoi kaktana Jesus Christ gi mapamda ishor gi mapamda access tawba ngamdabagi maramna aikoi gi pap ki damak na ngasi shu Jesus Christ aikoi bu ngangbi raga lay when he is still a priest for us magna aikoi gi damak priest oiringai advocate oiringai da we must come to him aikoi lak se jisu gi ngonda natrede aikoi thank ragani tabiriba mayam bu Christ gi mingda amuka hanna thagat chare na koina aikoi gi channel asibu support phajana tawbiraga week to week na koina phajana tabi khre mayam da ishorna bor pi re hairga ngasi gi para tambasina aikoi gi sarge gi khongthang da khumang chausin bangam ba oisinu aduna mathang gi hapta da aikoi anoba paraga amuka loina aikoi amuka thengna se madam adu yaudri phawbada tabiriba mayam gi ngonda ishorna thoidok hendokpa bor adu pina bisnu aduga maru oina aikoi ge panelist oina lengsin khraba aikoi ge evangelist gai tolungon mai na posu yamna thagat chare na ke ministry da ishorna thoidok hendokpa bor adu pina bisnu amen